ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟ ꯑꯃꯗꯁꯨ ꯆꯤꯅꯥꯒꯤ ꯊꯧꯅꯥꯗ ꯆꯥꯎꯊꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤ ꯏꯕꯤꯔꯛꯄ ꯗꯣꯛꯇꯔ ꯉꯥꯡꯐꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯆꯍꯤ ꯆꯥꯝꯃ ꯍꯦꯟꯅ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯅ ꯍꯤꯡꯂꯛꯂꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯑꯦꯅ ꯁꯥꯡꯂꯕ ꯆꯍꯤ 60 ꯍꯦꯟꯕꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯈꯨꯠꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯑꯃꯦꯔꯤꯀꯥꯟ ꯍꯦꯖꯃꯣꯅꯤ ꯍꯥꯏꯅ ꯈꯪꯅꯩ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯇꯝ ꯑꯃꯒꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯀꯣꯟꯅ ꯔꯨꯁꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯌꯨꯑꯦꯁꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥꯅ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯥꯏꯅꯥꯒꯤ ꯋꯥꯔꯄ꯭ꯂꯦꯟ ꯋꯥꯔꯁꯤꯞ ꯇꯦꯡ ꯑꯃꯗꯤ ꯃꯤꯁꯥꯏꯜꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯋꯥꯊꯣꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯌꯣꯛꯇ ꯁꯤꯡꯅꯗꯨꯅ ꯂꯦꯞꯄ ꯉꯝꯕꯗꯤ ꯑꯦꯁꯤꯌꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯥꯎꯊꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯋꯥꯏꯠ ꯁꯨꯄ꯭ꯔꯤꯃꯦꯁꯤꯒꯤ ꯃꯈꯥꯗ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯁꯤꯔꯥ ꯌꯨꯑꯦꯁ ꯑꯃꯗꯤ ꯋꯦꯁꯇꯔꯟ ꯃꯦꯗꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯟꯗꯛꯀꯤ ꯌꯨꯑꯦꯁ ꯍꯥꯎꯁ ꯁ꯭ꯄꯤꯀꯔ ꯅꯥꯟꯁꯤ ꯄꯦꯂꯣꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯏꯋꯥꯟꯗ ꯃꯥꯏꯟꯂꯦꯟ ꯆꯥꯏꯅꯥꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯌꯨꯑꯦꯁꯀꯤ ꯑꯄꯥꯝꯕꯁꯨ ꯃꯗꯨꯃꯛꯅꯤ ꯔꯨꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯏꯀꯣꯅꯣꯃꯤꯛ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯇ ꯅꯠꯇꯅ ꯑꯋꯥ ꯑꯅꯥ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯍꯟꯕꯒꯨꯝ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯔꯕꯗꯤ ꯃꯁꯤꯗ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ ꯌꯨꯑꯦꯁꯑꯦꯅꯤ ꯃꯁꯤ ꯆꯥꯏꯅꯥ ꯑꯃꯗꯤ ꯇꯥꯏꯋꯥꯟꯅ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯄꯥꯜꯂꯤꯕ ꯌꯨꯑꯦꯁꯀꯤ ꯄꯥꯕꯦꯠ ꯑꯣꯏꯔꯤꯕ ꯗꯤꯄꯤꯄꯤ ꯂꯩꯉꯥꯛꯀꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯄꯥꯔꯇꯤ ꯇꯥꯏꯋꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯈꯔ ꯈꯟꯗꯨꯅ ꯌꯨꯑꯦꯁꯀꯤ ꯇꯥꯟꯊꯥꯗ ꯖꯒꯣꯏ ꯁꯥꯔꯤ ꯆꯥꯏꯅꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯎꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯌꯨꯑꯦꯁꯀꯤ ꯎꯁꯤꯠꯇꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯁꯥꯎꯔꯕꯁꯨ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯗꯕꯕꯨ ꯌꯨꯑꯦꯁ ꯀꯤꯕꯗꯒꯤ ꯄꯥꯡꯗꯕꯗꯒꯤꯅꯤ ꯈꯟꯕꯗꯤ ꯌꯥꯝꯅ ꯄꯪꯕꯒꯤ ꯈꯨꯗꯝ ꯑꯣꯏꯒꯅꯤ ꯑꯁꯤꯒꯨꯝꯕ ꯌꯨꯑꯦꯁꯀꯤ ꯎꯁꯤꯠꯇꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯁꯥꯎꯔꯕꯁꯨ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯗꯕꯕꯨ ꯌꯨꯑꯦꯁ ꯀꯤꯕꯗꯒꯤ ꯄꯥꯡꯗꯕꯗꯒꯤꯅꯤ ꯈꯟꯕꯗꯤ ꯌꯥꯝꯅ ꯄꯪꯕꯒꯤ ꯈꯨꯗꯝ ꯑꯣꯏꯒꯅꯤ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯂꯥꯟꯗꯥꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯅꯪꯂꯤꯕ ꯑꯁꯤ ꯑꯅꯥ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯁꯤ ꯊꯣꯛꯍꯟꯗꯨꯅ ꯄꯨꯟꯁꯤꯟꯕ ꯄꯥꯝꯗꯦ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝꯗꯤ ꯇꯥꯏꯋꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 18 ꯍꯦꯟꯕꯁꯤ ꯆꯥꯗ 38 ꯃꯈꯣꯏꯒꯤ ꯆꯥꯗꯥ ꯅꯧꯗ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤ ꯆꯥꯏꯅꯥꯅ ꯂꯥꯟꯗꯥꯗꯨꯅ ꯆꯥꯏꯅꯥꯕꯨ ꯂꯧꯁꯤꯟꯒꯦ ꯈꯜꯂꯕꯗꯤ ꯅꯍꯥꯟꯅ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯆꯥꯏꯅꯥꯅ ꯇꯧꯈꯤꯗꯦ ꯆꯥꯏꯅꯥꯅ ꯄꯥꯝꯂꯤꯕꯗꯤ ꯏꯪꯅ ꯇꯞꯅ ꯄꯨꯟꯁꯤꯟꯕ ꯑꯗꯨꯅꯤ ꯍꯟꯗꯛꯇ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯨꯞꯅ ꯋꯥꯔ ꯗ꯭ꯔꯤꯜ ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯤꯁꯥꯏꯜꯅꯆꯤꯡꯕ ꯀꯥꯞꯂꯤꯕ ꯑꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯒꯦ ꯈꯜꯂꯤꯕ ꯇꯥꯏꯋꯥꯟ ꯂꯩꯉꯥꯛ ꯑꯃꯗꯤ ꯌꯨꯑꯦꯁꯇ ꯆꯥꯏꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯄꯅꯤ ꯆꯥꯏꯅꯥꯅ ꯄꯥꯝꯂꯤꯕꯗꯤ ꯏꯪꯅ ꯇꯞꯅ ꯄꯨꯟꯁꯤꯟꯕ ꯑꯗꯨꯅꯤ ꯍꯟꯗꯛꯇ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯨꯞꯅ ꯋꯥꯔ ꯗ꯭ꯔꯤꯜ ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯤꯁꯥꯏꯜꯅꯆꯤꯡꯕ ꯀꯥꯞꯂꯤꯕ ꯑꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯒꯦ ꯈꯜꯂꯤꯕ ꯇꯥꯏꯋꯥꯟ ꯂꯩꯉꯥꯛ ꯑꯃꯗꯤ ꯌꯨꯑꯦꯁꯇ ꯆꯥꯏꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯄꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯈꯔ ꯅꯠꯇꯅ ꯇꯥꯏꯋꯥꯟꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯀꯝꯃꯨꯅꯤꯁꯠ ꯆꯥꯏꯅꯥꯒ ꯄꯨꯟꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯄꯥꯜꯂꯤꯕ ꯗꯤꯄꯤꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯃꯤꯈꯜꯗ ꯚꯣꯠ ꯐꯪꯅꯅꯕ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯃꯃꯤꯡꯗ ꯇꯥꯏꯋꯥꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯆꯥꯏꯅꯥꯒꯤ ꯃꯥꯌꯣꯛꯇ ꯐꯠꯇꯕ ꯆꯨꯝꯗꯕ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯂꯤ ꯌꯨꯑꯦꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯌꯨꯑꯦꯁꯁꯨ ꯇꯥꯏꯋꯥꯟꯕꯨ ꯆꯥꯏꯅꯥꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤ ꯐꯥꯎꯕ ꯀꯨꯝꯖꯥ 2018ꯗ ꯍꯣꯡꯀꯣꯡꯗ ꯆꯥꯏꯅꯥꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯌꯨꯑꯦꯁꯀꯤ ꯈꯨꯠ ꯌꯥꯎꯕꯅꯤ ꯍꯟꯗꯛꯀꯤ ꯅꯦꯟꯁꯤ ꯄꯦꯂꯣꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯉꯝꯈꯩꯗ ꯁꯣꯚꯔꯦꯟꯇꯤꯗ ꯁꯤꯡꯅꯕꯅꯤ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯥꯏꯋꯥꯟ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔ ꯗ꯭ꯔꯤꯜ ꯇꯧꯕ ꯕꯣꯝ ꯇꯣꯞ ꯀꯥꯞꯄ ꯇꯥꯏꯐꯩ ꯂꯥꯟꯅ ꯃꯤꯁꯥꯏꯜ 3 ꯀꯥꯞꯇꯨꯅ ꯖꯄꯥꯟꯒꯤ ꯁꯃꯨꯗ꯭ꯔꯗ ꯇꯥꯁꯤꯟꯕ ꯇꯥꯏꯋꯥꯟꯒꯤ ꯏꯌꯔ ꯁ꯭ꯄꯦꯁꯇ ꯆꯥꯏꯅꯥꯒꯤ ꯋꯥꯔꯄ꯭ꯂꯦꯟ 60 ꯍꯦꯟꯕꯅ ꯄꯥꯏꯁꯤꯟꯕ ꯂꯣꯏꯅꯅ ꯃꯁꯤꯡ ꯈꯪꯗꯅ ꯗ꯭ꯔꯣꯟ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯏꯋꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯈꯪꯗꯣꯛꯄꯅꯆꯤꯡꯕ ꯇꯧꯕꯗ ꯌꯨꯑꯦꯁꯅ ꯃꯣꯅꯤꯇꯔꯤꯡ ꯇꯧꯔꯤ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯇꯥꯏꯋꯥꯟꯒꯤ ꯁꯤꯇꯤ ꯇꯥꯏꯄꯩ ꯐꯥꯎꯅ ꯃꯤꯁꯥꯏꯜ 3 ꯀꯥꯞꯈꯤꯕ ꯑꯗꯨ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯇꯥꯏꯋꯥꯟ ꯂꯩꯉꯥꯛꯀꯤ ꯃꯦꯗꯤꯌꯥꯁꯤꯡꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎ ꯃꯆꯦꯠ ꯑꯃꯗ ꯐꯣꯡꯈꯤꯗꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ ꯇꯥꯏꯋꯥꯟꯒꯤ ꯁꯤꯇꯤ ꯇꯥꯏꯄꯩ ꯐꯥꯎꯅ ꯃꯤꯁꯥꯏꯜ 3 ꯀꯥꯞꯈꯤꯕ ꯑꯗꯨ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯇꯥꯏꯋꯥꯟ ꯂꯩꯉꯥꯛꯀꯤ ꯃꯦꯗꯤꯌꯥꯁꯤꯡꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎ ꯃꯆꯦꯠ ꯑꯃꯗ ꯐꯣꯡꯈꯤꯗꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ ꯖꯄꯥꯟꯅ ꯍꯥꯏꯗꯣꯔꯛꯄ ꯅꯠꯇꯅ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯃꯥꯏꯊꯤꯒꯗꯕ ꯃꯔꯝꯅ ꯑꯁꯤꯒꯨꯝꯕ ꯕꯣꯝ ꯇꯣꯞ ꯃꯤꯁꯥꯏꯜꯅꯆꯤꯡꯕ ꯇꯥꯏꯋꯥꯟꯒꯤ ꯏꯌꯔ ꯁ꯭ꯄꯦꯁꯇ ꯆꯥꯏꯅꯥꯒꯤ ꯋꯥꯔꯄ꯭ꯂꯦꯟ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯁꯥꯏꯔꯦꯟ ꯈꯣꯡꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯥꯏꯋꯥꯟ ꯂꯩꯉꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯗ꯭ꯔꯤꯜ ꯇꯧꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯕꯣꯝ ꯇꯣꯞ ꯃꯤꯁꯥꯏꯜꯅꯆꯤꯡꯕ ꯇꯥꯏꯋꯥꯟꯒꯤ ꯏꯌꯔ ꯁ꯭ꯄꯦꯁꯇ ꯆꯥꯏꯅꯥꯒꯤ ꯋꯥꯔꯄ꯭ꯂꯦꯟ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯁꯥꯏꯔꯦꯟ ꯈꯣꯡꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯥꯏꯋꯥꯟ ꯂꯩꯉꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯗ꯭ꯔꯤꯜ ꯇꯧꯔꯤꯕꯅꯤ
अदो हंदक की मतंग असिदा चाइना न तसेंग न नुंगतिगी वार ड्रिल तौबा अमदि ताइवान फाउन मिसाइल मरी कापसिन बा सिददि साइरेन खोंगदुना ड्रिल तौबा ngasi फावबा दा ताद्रि नोंगमतसु तुमिना करी सुथोक तबगुम लाइसली ताइवान लेंगना अदो हंदक की मतंग असिदा चाइना न तसेंग न नुंगतिगी वार ड्रिल तौबा अमदि ताइवान फाउन मिसाइल मरी कापखिबा सिददि साइरेन खोंगदुना ड्रिल तौबा ngasi फावबा दा ताद्रि नोंगमतसु तुमिना करी सुथोक तबगुम लाइसली ताइवान लेंगना मसिने हौजिक पालिबा ताइवान लंगा की थौना हाइबदु अदुगा ताइवान की मिलिटरी सु पॉलिटिशियन सिंग असिगी मवा लौदबिदा मकोइन फै खनबदु साथागनी अना फोंदोखरे असिगुमा मिपाइनिंगाइ तंजा सिदा अर्नब गोस्वामी हाइब्रा इंडियन रिपोर्टर अमनसु नैन्सी पेलोसिना ताइवान दा हेक थोंबदा चाइना ना ताइवान दा लांदा दबा अदुदा चाइना असे वांगांग बदनी मथौना यावदे करि तौबा ngamgadoriba चाइना की मिलिटरी लैते खुसु खुलाई लैते मिशन लैते जिंगपिंग असी चेद येकब कईनी हा अदुनी अदानी हाना क्वाकुंग खोंगली लाउरी अदुब नोंमनिनी खक वर्ड्रिन तौरगा तोखिबा याय खनरबा चाइना ngasiदी अगस्त की तारीख 15 फाउबा ताइवान की अकोइबा समुद्रदा चाइना की ngamkhai ngakthongna ड्रिल जाथागनी आइना लाउथोखरे यूएस जापान अमदी यूएस के खोंगलोय खरागी वात ताबिबा तौदना अदुग चाइना की फाइटर जेट सिंग ताइवान की जेट सिंग जो अदुम थंगना पाइमिनरी ताइवान की एयर स्पेस दा मसिना सु मसिन मनाउनी हाइबदु ले पॉलिटिशियन सिंग असिना थोकन बंगाक्तनी पामदबा थौदोक सिंग असे अदुग चाइना की फाइटर जेट सिंग ताइवान की जेट सिंग जो अदुम थंगना पाइमिनरी ताइवान की एयर स्पेस दा मसिना सु मसिन मनाउनी हाइबदु ले पॉलिटिशियन सिंग असिना थोकन बंगाक्तनी पामदबा थौदोक सिंग असे तासिंगबगी दी एशिया की लेबाग अम ओरिबा चाइना ना यूएस अमदी वाइट सुपरमेसी की मुक्त थौना फन लेपतुना यूएस की मुक्त लेपत ngambaside एशिया मसा अम ओइनाय खै खुदिमाक साउथोपम थोकपनी अदुदि नतदुना सही चा के नोंसुकलुंग की मिनाय नाइथांग ओइना लैबा पेनरिबगुम लाउरी चाइना की मुक्त लाल पाम्बा लेबाक थुवाइबा पाम्बा यूएस अमदि नेटो की मुक्त लाउबगी महुता अर्नब हारिबा मियोय असिनासु अमनी अदुदि नतदुना सही चा के नोंसुकलुंग की मिनाय नाइथांग ओइना लैबा पेनरिबगुम लाउरी चाइना की मुक्त लाल पाम्बा लेबाक थुवाइबा पाम्बा यूएस अमदि नेटो की मुक्त लाउबगी महुता अर्नब हारिबा मियोय असिसु अमनी मागुंबा कोवाक्सिंग असिना निंगसी मालेमदा मियोय अमगा हिंदू का मुस्लिम का लेबाक अमगा नोंसिना हिमिनाबदा वाना थोकलिबा मरवेने इंडिया पाकिस्तान अमदि इंडिया चाइना अनिगी मरक्ता लोइसलकपदा थमजिंगबदि हौजिक ओहिबा ताइवान अमदि चाइना अनिगी मरक्ता नतना एशिया अमदि मालेम पुंबदा मिपाइबा पोखलिबासि कनाना वहेनबनो थोगनबनो हाइबसि खंगदबो वाफमने इंगना तपना सेल थुमदा चौकटपदा मांगदा संगसनसि हारबदि चाइना बु येंगनबा ओइनि येंगबा अमदि चाइना की इमुंग मनुंगी ओइबा वाथोकता कोथिंजिनबगी महुत्ता मसा मसागी लेबाकी वाथोक हाना लोइसननबा होनबना अमदि चाइना गा सतमिनबना पुनमकी साउखटफा याइफबा ओइगनि आइना थमजगे अमना ताइवान असि चाइना दगी मनिंग तंबा लेबाक अमखा कोइखिदे अदुगा चाइना सु ताइवान गी खाइदोकना लैबा लेबाक अमखा कोइखिदे अदुगा चाइना सु ताइवान दगी खाइदोकना लैबा लेबाक अमखा कोइखिदे हाइबसि खंगमिनासे पुन्ना हिंगमिनबना याइफारे अरोइबदा कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागसरि चैनल असिना तमदा कानारबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोइनना लाइक एंड शेयर तौबसु काबिगनो पुनमकपो अमखाना थागसरि